Singzamai gi Yumnam Khemsana Manipur gi Taragumdoi Sub Chief Minister oiragani. Deputy Chief Minister ani thamlabi yari amadi Kangpokpi Assembly constituency gi nemsa kibgen oigadori. Singzamai Assembly constituency gi BJP MLA Y Khemsana numit kharani gi manungda Manipur gi Taragumdoi Sub Chief Minister oiragani. Kangpokpi Assembly constituency gi MLA nemsa kibgen Deputy Chief Minister oiragani. Official di oidriba pawge likhun singi matung ina legislative party gi lusingba khallaba Y Khemsan ngasi yum zakation numita Imphal yorolaga ngasimak Chief Minister oina bu wasak loroba yahiri ngarang Delhi da leiba BJP gi office ta pangthokiba BJP gi lusingba singamadi Manipur gi BJP MLA singi mifamda Yumnam Khemsan bu yetnaba yaudana BJP legislative party gi lusingba khankibani mifama duda Nahan BJP Parliamentary Board na Central Observer oina hapkiba BJP gi National General Secretary Tarun Yauki pune MLA kuntragatre leiba BJP Legislative Party gi lusingba oina Y Khemsan bu khankibana atuba matamda mahakna Manipur gi Chief Minister oina wasak loragani anoba Chief Minister wasak lobagi matamdi haujik phaw lepagi paw phangdri adumainama haujik leidiba President rule gi matam satliba February 12 da loidringaida afaba numit yenglaga wasak lobagi thorom pangthoklaba yari haukiba sai English ngani ga kun go humdoi gi me ahumda Sursampur digi haurakhiba irang manungda mamangi sai English ngani ga kun ga manga gi February mapanda N Biren Chief Minister gi phamdagi resign tawki amadi February 13 da President rule thamduna 12 suba Manipur Legislative Assembly suspended tawduna leirakhibani ngarang Delhi da Y Khemsan bu Manipur gi anoba Chief Minister oina bigi Mami tamba oina BJP Legislative Party ki lusingba khankiba aduda lusingba khanbigi mifamda saruk yakhiba BJP gi awang nopoklamdam gi thabaksing yengshiliba MP Summit Path Mikhaladugi khankiba Central Observer Tarun amasum XCMN Birena Khemsan ladu induna haraw nungaiba phungtoki Manipur da ngarang numidang Yumnam Laikai da leiba Yumnam Khemsan gi yumgi thonganda mi mayam maruena nupi singna laktun haraw nungaiba phungtoknaki BJP Manipur Unit Y Khemsan bu Legislative Party gi lusingba khalakbada nungaiba phungtokladuna miyam gi apamba matungina thabak tawrakani haibigi thajaba phungtorakpa loinana Khemsan gi experience kathokpa amadi lusingbu oibigi gunna maram oiduna party gi mapangal kan khalagani haibadu thajaba sthanakli Masai sai humfukani thui suraba taekwondo gi sanaroi ama oina horaklaga matam khara business tawrakiba Y Khemsana social media ra thagalakpa post amada maako BJP Legislative Party gi lusingbu oina khalakpada BJP gi National President Nitin Navin Prime Minister Narendra Modi Union Home Minister Amit Shah amadi BJP Manipur gi MLA punamakpu thagalakli Mangonda mayamna thamlakpa thajabasing manghandana daita leina thabak tawgan henasu Y Khemsana phungdorakli Yumnam Khemsan tam anirak Singzamai Assembly constituency digi mai paglakhibaga loina ahan batamda Manipur Legislative Assembly gi speaker oiraga Manipur da English ngani ga kunga manga gi February 13 digi president rule thamdringai phawba cabinet minister oina municipal administration housing and urban development gi Rural Development and Panchayati Raj ki thabak sing purakibani Khemsan ahan boin English ngani ga taraga treta Singzamai Assembly constituency da BJP gi ticket gi mai paglak English ngani ga kungani thoi disu amuhana manaba party amasu manaba constituency gi assembly mikal da mai paglakibani Khemsan numit kharani gi manungda Manipur gi Chief Minister oina wasak loraba yarabana makna Manipur gi 13 suba Chief Minister oiragani Manipur gi Chief Minister oikiba mi 12 sukhrabasu hanna Chief Minister oikiba sing tharaga laikiba Chief Minister masingdi kun sukre hanna Chief Minister oikiba singi manungda Mairembam Koireng Risangkai Singh RK Dorendro o ibobi amasum ikon Chief Minister N Biren yauri English nga mga samapan go humfugo humdoida Mairembam Koireng na haujikti laikidraba Manipur gi ahan Chief Minister oikibani Khemsan gi mamangdana N Biren Chief Minister oikibani Mari lainaba paw mana Yumnam Khemsan bu yetnaba yaudana BJP Legislative Party gi lusingbu oina khanduna Manipur gi anabu Chief Minister oina lambi yadkhibaga loidana Kangpokpi Assembly constituency digi tam ahumlak leptana karaktuna haukiba sai English ngani ga kunga manga gi February mapanda Chief Minister resign tawkiba matam phaw cabinet minister oikhibi BJP MLA nemsa kipgen deputy Chief Minister hapada yanakre thajane oiba paw mada
Nemsa Kipgen Masana Mahak, Deputy Chief Minister Oibada, Punamakna Yanar Hebu Wapam Tamnaki, Nemsa Kipgen, Deputy Chief Minister Oibada, BJP MLA Punamakna Yanaki Bagaloina, Bisnupur Assembly, Constituency Tam Tarelak Tuan Political Party Singi Ticket left and a Mai Palakiva, Gobindas Konthauzambu, Cabinet Minister Oina Hongi Tabak, Puhan Badasu, Narangi Mipam Yanaki, Paugil Kunsung High. Sahi amarongi matam damak ngai reba taragani thusuba Manipur Legislative Assembly nauna lakadoriba popular government asida Deputy Chief Minister ani legani Deputy Chief Minister gi post amana koki MLA Nemsa Kipgen oiraga atopa aduna naga MLA singi maraktagi khangani hari adumainama kanabo ani suba Chief Minister hablakadagi haibadi haujik phawbadi khangdri amaramda ngasimak natragana numi kharani manung Chief Minister wasak loraba yari basida Nemsa Kipgen amasung Gobidas Konthauzamdi soidana yauraba yarabasu atagi di khamngamdri tuan paugi lekunsingna ngasimak Chief Minister Deputy Chief Minister ama amasung Cabinet Minister ama wasak lawgani haina phongdoknarabasu official oiba confirm tawbudi letri adumainama Rajbhavan Kaurambadigi handakta Lokbhavanda hanadigi leiba routine program nataba atopa program ama pangthoknaba numit kharanigi mamangdagi thorang tawkibaga loinana miyamna hainau makhong hairaga khangnaba Chief Minister gi secretariat amasum residential complex gi security gi ahenba section thorang thabaksingdi matam kharagi mamangdagi lokhat paukrabane Lakadoriba sahi English singaniga kunga teret haugalakpada matam loiragadaba taragani thuisuba Manipur Legislative Assembly da lairiba BJP MLA masing kuntragatreni kuntragatare sigi manungna kuntragani thuidi BJP gi tiketa English singaniga kungani thuigi mikhalda mai palakpane JDU gi tiketa mai paglakpa tarukki manungda mangada BJP da sangsilaktuna kuntragatare subane Atai political parties singi manungda English singaniga taragatreta BJP na lusingbu government da Deputy Chief Minister yauna cabinet post mari phanglamba amadi English singaniga kungani thoigi mikhalda BJP bu mapandigi sawgalaga Manipur gi irang manungda BJP sokat putokhiba NPP gi MLA taruk English singaniga taragatreta amasum English singaniga kungani thoi animakta BJP na lusingbu government da yauriba NPF ki MLA manga Opposition Congress ki MLA manga Independent ahum KPA gi MLA ani amasum BJP na lusingbu government sogoliba JDU gi MLA amani Paunilal niga lajamanga phirep hongdi Koki gi civil society organization kian akan bo wafam thamduna koki jau MLA sing anauba government semba da yawbo yaroi haina athingma thamgrabasu kangpokpi AC gi MLA Nemsa Kipgen anauba lenga sida Deputy Chief Minister hapada yana duna lenga semba yawgrabasu Saikot AC gi MLA Paulilan Haukip amasum Henglep AC gi MLA lejamang Haukip ti tokhaiba lenga ki dimana sidagi khongpam handokidri Social media rathagala khiba koki jau BJP MLA ani asigi tuan posting gi wapam paladuna Henglep asigi MLA lejamang haukip na hai miyamna taliba separate administration gi demand asi sagatpaga loinana masi phangdriba phawb mahakti popular government CM nabigi kongthang asida yauroi amasum legislative party gi lusing bakhanabigi election asida maha saruk yaroi haini iri nakala maramda Paulilan haukipsu masiga manaba mongda pallibadi Aikoina khongpam handokpa leiti koki singi separate administration pigani haiba asingwa thajaba ma pidana Manipur da anoba government semada aikoina saruk yaroi hena pali koki MLA singi phirep asina koki jau singa taliba separate administration phangnaba changsilakliba phirep asida nauna thabak nauna thauna phaba changsilakpa doli koki jau singa lamdam asida legislature power leba union territory gi mawongda tokhai belenga ma tandunu lakni hari BJP gi central leaders singna di state asida anoba government ama CM nabigi mi yengda changsilakti koki jau MLA singna government CM gi process ta saruk yadana ba lauriba phirep asi miyam gi demand asi phangna ba hona bada yamna maru oiba khongthang amani hari koki MLA tara gi apun pulibra habigi Koki jau miyam gi interest ta MLA tarana punsilaga CM ki ba koki jau legislative members forum lenga samlam dai ta amaga mot khenari forum sema matamna koki jau MLA sing amat oina mot manana thabak tawminana ba haina ki bu wapam ngakthri forum leitabak samana rabra haiba wapam tholakli Manipur me ahum na thoki ba irangi makha tarak pathabak singda mot amat oina manana samminabigi panamna koki jau legislative member forum asi CM ki bani forum asi du yari ba koki jau MLA tara adudi BJP gi MLA taret KPA gi MLA ani amasum independent MLA amani forum asi gi convener na Saitu Assembly constituency gi independence MLA hawkhulet kibgeni
Kokizau Legislative Member Forum the Yariba Kokizau MLA Amana, Pauxi and the Fundopi Matunadi, Forum Associam Lubugi Kana Valetri, Mana Topatonari, Masak Maming the Taktuning the Bakokizo MLA Shina, Pauxi and the Fundopi Matunadi, Manipura Anovalenga Masim Nabigi Matana Kokizo MLA sing Soid and Yaugani Havigi Tazabale. Lengak Siem Nabaga Mari Ledana, Kaurak Padigi Dili the Satnari Basida, Kokizo MLA sing Mana Topa Punks at the Satnari, Kokizo Legislative Member Forum Lazarabasu, Karimata Kanabataudana, BJP MLA sing su BJP Oinasali, KPA Gisu KPA MLA Oinasali, Mana Topa Loina Taunari, Masigi Panamdi, Lengak Semlak Minister Pangna Bohanabanani. Kokizo MLA Taramak Loina Minister Pami, Minister Pam the Bamatariti, Adubu, Kokizo MLA Loina Ministeri Pangloi Havisi, Loina Kangne, Minister Pangan Haina, Asa Udravasina, Lengak Semlatanaba, Irang Holi, MLA sing resign Tauragani Habigi, Wapam social media Sandui, Samna Hiraba the Housing Taurivasi, Minister Pangwa Pangdabaga Mari Lane have a Wapam, Basak Maming Tatuning Daba, Kokizo MLA Shina Makatana Fundokli. Amaram na Kokizo MLA Tara resign to Rabi Yai have a wapam social media Sandorapaga Mari Lena, Kokizo Legislative Forum Gi Convener MLA, Haukoles Gigena, Pauxi the Fungo Pugimatu Inadi, Telephone Wari Sanavara, Kokizo MLA Digi resign to Rabi Yai have a Pauleti, resign to Navakanabusite have a wapam Fundorakli. Ngarang social media da cookie site gi cookie militants in kulai matik sana paivis na nungay pangkap ta kapagi mapam kya da social media da video kaya mas sandurakli haivising asigi manungda polen khula nungay pangkap ta kapri hariba nemsa kibgen bu deputy CM hengani haibigi harauri branatragana lengak CM da yaning dri bra haiba wang musu saun hangli BJP ki North East ki coordinator Samit Path Hairakpadigi Delhi the Pangthokadaba Mifam Saruk Yaruna Basang Silakiba BJP Yauna Party Sigi Mamangi Lenga Saminarakiba ANPP Amasum Independence MLA Singa Ngaranung till BJP ki Lusinga Singa Mifam Pangtholaba Matunda Singjame Assembly Constituency ki Karaktuna Minister Oram Kiba Yunam Khemsanbu Manipur ki BJP Legislative Party ki leader Khanbagaloinana Magna Chief Minister Oiduna Linglakadab Langak Nemsa Kipgen Deputy Chief Minister Ohengani Hairakpadigi Haraba Phungdok Libra Natragana Langak Siemagi Mayok Lebla Kibasingna Oigadra Singnaba Tawongda Polen Kulun Nungmay Maru Tararo Pangkap Takakrip Taudo Singarang Numidang Waram Pungtar Umakairam Tarakpada Kangpupi District Manung Saliba Kangsu Police Station Kwanba Polen Kulat Hokibani Pungpamasid Nungmay Maru Tararong Pangkap Kapagi Makol Kulasiga Naknala Impal West District Kadang Banamsum Payengi Kunjasna Taki Kanghodana Nomai Marusing Kapagi Makol Tava the Mitei Kulgi Kunjasumi Painiki Adominama Nomai Marusing Adu Karamba Muying Karigidama Kapa no have a subsana Kamangkidi Panmayabadi White Kemsana Sip Minister Oiduna Linglakada Langak the Deputy Sip Minister Ohelagani Hariba Nemsa Kibgen Kangpupi Assembly Constituency BJP ticket Karaktuna February mapan English nga ni kun nga mga resign to kiba BJP na lusing ba Manipur ngak minister oiram kibini BJP na lusing duna semla kadawriba lainga si kuina salhoy maning mamang ohobo utong oina thokani Samjawadi Party BJP na lusing duna semla kadawriba Manipur nga si kuina salhoy masu maning mamang ohobo utong oina thokani haina Samjawadi Party Manipur State ki President Konthawjam Bisorjina Fungdokri, Wapamasi, Narang, Impal West District, 1000 the Libamaki, Yumda Pangpa, Paugi Mipam the Mak of Fungdula Duna Makatana High, Lamdam Sida, Maratan, Inkta Papurana, BJP, Amadi Party, Sikas Minari, partition Manipurigi, Marufona Matautareki, Manipura Mamang the BJP na, Langak Pai Matamda, Mishimina Kiamatokri, House Labak the BJP na, Langak Pai Bedigi, Manipurgi Miamda, Amukhana Mishimina Kia to Wanduna Awabas Ting Pibini. Party is in the Lenga Pari Makai Lamdam is the Inkapapurapangam. Tawai Koki Hills Range the Taramba Poppy Pambi Singh at Cree, Lauk Sang Taramay Tadokri. Police control room digging around Numidang Tolapat Sirola Magimatung in Okrul District, Litan Police Station. Zuridusan Manung Saliba, Mapi Tel Hill Range Hairagazukanga, Tawai Koki Hill Range Ki Singmaida, Ekar Kuntragani Palom Park Pam Taramba Poppy Pambishing, Security Force Nianta to the Mangan Creari. Mapa Maduri Ekar Kuntragani Pan Park area the Poppy Pambishing Taramba Tanatana, Taba is the season the Navigi the Moksaramba to one Malaksang Tarasu, Security Force the Maita Doctor Mangan Creari. Panmaya Vading around to Sampo District is Hangai Court Police Station Kwanba.
तुलेलुवन खुलदगी सिक्योरिटी फोर्स न मियो अमा कानी किलोग्राम 57.3 गा कोनन फटखिबने मियो एसी फाबदगी सियनबा पलल लेक कैथिलदगी हाउसिंग चुचामपुर गी कोइते एरिया दगी टी खोनोम फाइ खुलद लेरबी नुपी अमसु फगतखिबने दिल्ली न पामलग सेमलक लेंगा ओइबन मणिपुर मियाम की कदाई फाव लेबलकनी हाइबदु येंग तारी बिमोल युमनाम खेमसान बीजेपी लेजिस्लेटिव पार्टी की लुसिंग खंडुना लेंगा सेमलगनी हाइरिबसी लेंगा सेमबगी लेरंबा सयेनबा अदु लोइसिलकपदगी तंकक अमनी हाइना लौहि अदुबु सेमलकदोरिबा लेंगा असि दिल्लीना पामलग सेमलकपनि मरम अदुना मणिपुर मियाम की कदाई फाव लेपकदौरी हाइबसिदी येंगमिनबा तारी हाइना लोकसभा की एमपी अंगोमसे बिमोल कोइजमना फोंदोखरि वाफम असि नेशनल न्यूज एजेंसी अमना दिल्ली द लौ इंटरव्यू अमदा फोंदोखिबनि एमपी बिमोल मखातना हाय मतम क्या की ममांगदगी मणिपुर मियाम की अपामगी मतुंगिना बीजेपी की एमएलए सिंह लेंगाक सेमना बखोनदुना लाखली मणिपुर की पुवारीदा हक्तुना लेहौरगदबा लेबक थीब थाउदो अदुना अवाब क्या मयुकनरिबा मणिपुर मियाम की अपामगी मयोक्ता मखोय मसल फमुनदुना लाखिबनि लेंगाक सेमनबगी दमक दिल्ली द सटलिबनि हाइदुना ngehak leitana satpagi drama adu loisilagani thase handak samlakadoriba lenga si BJP की लेरिबा एमएलए सिंह की अपामबा अदुमक्ता सेमलकदबा नथि युन लेंगा न मणिपुर लेंगा थंबा पामदगी सेमलकनी मसिदी दिल्ली द लौरक फिरवारिमनी मरम अदुना मणिपुर मियाम की दमक सेमलकदोरिबा लेंगा अदुना कदाय फौबा लेबकदोरिबनो हाइबसी खनबदा सिंगनबदी फाव हेबु वाफम एमपी बिमोल अखोइजमना फोंदोखि पॉपुलर गवर्नमेंट अमा ओइबिगी मियाम की अपामबा अदुदा कदाय फाव थबक तोरप ngमगनी हाइबदुदी येंग तारी हेनसु मागना मखाताना फोंदोखेनसु पावसुदा मखाताना सपलकली अदुगो तेंतंग नसुम मैम थमजरमगी हौजिकी ओइनदी मैम पावसु मतांग से लुसिनजरगे अमसु मखाताबा अनौबा अपडेट लेटेस्ट अपडेट मैम पुना मखाताना ngaimina सेनसु चैनल सिगी माइकेदिगी मैम फमदा मखाताना थमजरी मखाताबा अनौबा अपडेट मैम पुना ngaimina से